Ojik Choi Koina Aroi Boina Lamjingba Finance Group ki Board ki Director Sing Manager Sing Thokpidre tuna Aikoi bu mating pangbiu Aikoi gi paisa phangnaba lambi takpiu aduga Aikoina Makoida Sangjaraknaba Tananabagi Tanja du pibiu aduna Makoina Aikoi ga unaba nungaite karamai tawni hairagasu magi imung manung mama mapa magi nupa magi nupi khuding magna tanarakanda ngasi aiba numit sidagi khabarda apigera Aikoida pau phauna bigera tawduna Aikoiga pau phauna nabagi tanja pibiu makoina piraktragadi ngasi aiba numit sidagi Aikoi makoigi mayumda makoina leiba mafamda makoigi nagnaba mari matagi mafamda Aikoi asigumba report ase launa nabagi damakta sangsinba horagani Imung manungi later laira kokadra khandra Lamjingba Finance ta thadakhiba shenpham sing ngasi phaoba pithokpidre haiduna kaisampa leimazam lekagi community hall da masing yamnaba investors singna wakat mifam chathakre wakat mifam aduga mari lenina all Manipur Lamjingba investors group AMLIZ gi president and Navakantan High investor group asina ngasi phaoba da akanba khongjang ama phaoba changsindri adubu Lamjingba Finance investors singi awaba ubita basi yamna laibak tibani investors singna finance company asida achoba thazaba amaga loinana yamlaba shenpham sing thadakhibani adubu masigi ona taina bada chatharakpa maramna investors sing wabana kham thengnare asigumba kayasina maram oiraga investor group ki miyoi singna Lamjingba Finance ke chairman Jackie amadi company asigi makok thongba Lamjingba sing unanaba thiraba ngasi phaoba unaba fanglakdri maram aduna hiram asigi matangda lengak asina akhanaba meeting sangbiduna awaba taraba investors singi mating pangbiu loinana company asigi Lamjingba singna su thokpiraktuna wari sanabagi khudong jaba pibiu hainasu AMLIZ ki president and Navakantana phongdoki Ojik Choi Koina Aroi Boina Lamjingba Finance Group ki Board ki Director Sing Manager Sing Thokpidre tuna Aikoi bu mating pangbiu Aikoi gi paisa phangnaba lambi takpiu aduga Aikoina Makoida Sangjaraknaba Tananabagi Tanja du pibiu aduna Makoina Aikoi ga unaba nungaite karamai tawni hairagasu magi imung manung mama mapa magi nupa magi nupi khuding magna tanarakanda ngasi aiba numit sidagi khabarda apigera Aikoida pau phauna bigera tawduna Aikoiga pau phauna nabagi tanja pibiu makoina piraktragadi ngasi aiba numit sidagi Aikoi makoigi mayumda makoina leiba mafamda makoigi nagnaba mari matagi mafamda Aikoi asigumba report ase launa nabagi damakta sangsinba horagani Water Resource Relief and Disaster Management Minister Ongbo New Mine Zirivam the Laktuna Ziri Turelgi Soksil Lava Torvan Akaiba Singh Koin Statuna Ngasi Yengsin Kre Yengsin Kongsat Aduga Mari Lenina Minister Ongbo New Mine Baumi Singh Dahai Ngasi Ziri Bazar Amadi Ziri Turelgi Fibam Koin Statuna Yengsin Bagi Maru Iba Maramdi Ichauna Sokhalakada Basing Adu Mangzona Sixin Tarang Lokat Pangam Nabani Loina Ngasi Yengsin Liba Mafam Singh Asi Atuba Matam that Tavak the Ontoktuna Miamgi Awaba Si Koknava Hodagadi Miam Nasu Ziri Turel da Morakai Thadabigano, Ziri Turel Asi Luna Thamsi Hanasu Minister Namakatana Fongdoki.